ꯑꯣ ꯃꯨꯍꯝꯃꯗ ꯂꯩꯇꯦ ꯅꯪꯒꯤ ꯅꯊꯛꯇ ꯃꯈꯣꯏꯕꯨ ꯂꯝꯖꯤꯡꯕꯒꯤ ꯗꯥꯏꯇ ꯇꯧꯏꯒꯨꯝꯕꯁꯨꯡ ꯑꯜꯂꯥꯍꯅ ꯂꯝꯖꯤꯡꯕꯤꯕꯅꯤ ꯃꯥꯅ ꯂꯝꯖꯤꯡꯕꯤꯒꯦ ꯅꯤꯡꯕꯤꯕꯗꯨꯕꯨ ꯅꯈꯣꯏꯅ ꯈꯔꯁ ꯇꯧꯖꯔꯤꯕ ꯑꯐꯕ ꯄꯨꯝꯅꯃꯛꯇꯨ ꯅꯈꯣꯏ ꯅꯁꯥꯒꯤꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯈꯔꯁ ꯇꯧꯕ ꯅꯠꯇꯦ ꯑꯜꯂꯥꯍꯒꯤ ꯃꯥꯏꯊꯣꯡ ꯊꯤꯖꯕ ꯎꯖꯅꯕ ꯇꯧꯕ ꯅꯠꯇꯅ ꯑꯗꯨꯒ ꯅꯈꯣꯏꯅ ꯄꯤꯊꯣꯛꯂꯤꯕ ꯑꯐꯕ ꯄꯨꯝꯅꯃꯛꯇꯨ ꯅꯈꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯄꯤꯕꯤꯔꯛꯀꯅꯤ ꯃꯄꯨꯡ ꯐꯥꯅ ꯑꯗꯨꯒ ꯅꯈꯣꯏꯗ ꯂꯥꯟꯅ ꯇꯧꯕꯤꯔꯣꯏ ꯁꯗꯀꯥ ꯍꯥꯏꯕꯁꯤ ꯄꯤꯒꯗꯕꯅꯤ ꯂꯥꯏꯔꯕꯁꯤꯡꯗ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯕ ꯑꯜꯂꯥꯍꯒꯤ ꯂꯝꯕꯤꯗ ꯀꯣꯏꯅ ꯆꯠꯊꯣꯛꯄ ꯉꯝꯖꯗ꯭ꯔꯕ ꯄ꯭ꯔꯤꯊꯤ ꯊꯛꯇ ꯈꯪꯗꯕ ꯃꯤꯅ ꯃꯈꯣꯏꯕꯨ ꯑꯋꯥꯠꯄ ꯂꯩꯇꯕꯅꯤ ꯈꯟꯒꯅꯤ ꯃꯈꯣꯏꯒꯤ ꯅꯣꯂꯨꯛꯄ ꯃꯇꯧꯗꯨꯅ ꯅꯈꯣꯏꯅ ꯃꯈꯣꯏꯕꯨ ꯃꯁꯛ ꯈꯪꯒꯅꯤ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯗꯒꯤ ꯃꯈꯣꯏꯗꯤ ꯅꯤꯗꯕꯅꯤ ꯃꯤꯉꯣꯟꯗꯒꯤ ꯀꯟꯅ ꯇꯛꯁꯤꯟꯗꯨꯅ ꯅꯈꯣꯏꯅ ꯄꯤꯊꯣꯛꯂꯤꯕ ꯑꯐꯕ ꯄꯨꯝꯅꯃꯛꯇꯨ ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯍꯅ ꯃꯗꯨꯕꯨ ꯈꯪꯕꯅꯤ ꯑꯜꯂꯥꯍꯒꯤ ꯂꯝꯕꯤꯗ ꯑꯍꯤꯡꯗ ꯑꯃꯁꯨꯡ ꯅꯨꯡꯊꯤꯜꯗ ꯂꯣꯟꯅ ꯑꯃꯁꯨꯡ ꯐꯣꯡꯅ ꯃꯈꯣꯏꯒꯤ ꯃꯆꯥꯛ ꯃꯔꯜ ꯄꯤꯊꯣꯛꯂꯤꯕꯁꯤꯡꯗꯨ ꯃꯈꯣꯏꯒꯤꯗꯃꯛ ꯂꯩꯔꯦ ꯃꯈꯣꯏꯒꯤ ꯃꯅꯥ ꯃꯈꯣꯏꯒꯤ ꯔꯕꯀꯤ ꯃꯅꯥꯛꯇ ꯑꯀꯤꯕ ꯂꯩꯔꯔꯣꯏ ꯃꯈꯣꯏꯗ ꯑꯗꯨꯒ ꯃꯈꯣꯏ ꯋꯥꯁꯨ ꯋꯥꯔꯔꯣꯏ ꯁꯦꯟꯗꯣꯏ ꯆꯥꯕꯁꯤꯡꯗꯨꯅ ꯂꯦꯞꯄ ꯉꯝꯂꯣꯏ ꯀꯌꯥꯃꯠꯀꯤ ꯅꯨꯃꯤꯠꯇ ꯁꯩꯇꯥꯟꯅ ꯁꯣꯛꯇꯨꯅ ꯕꯨꯙꯤ ꯃꯥꯡꯍꯜꯂꯕ ꯑꯗꯨꯅ ꯂꯦꯞꯄꯒꯤ ꯃꯇꯧꯒꯨꯝ ꯅꯠꯇꯅ ꯃꯗꯨ ꯃꯈꯣꯏꯅ ꯇꯁꯦꯡꯅꯃꯛ ꯂꯂꯣꯟꯕꯁꯨ ꯁꯦꯟꯗꯣꯏ ꯆꯥꯕꯒ ꯃꯥꯟꯅꯩ ꯍꯥꯏꯕꯒꯤꯅꯤ ꯂꯂꯣꯟꯕꯗꯤ ꯑꯜꯂꯥꯍꯅ ꯌꯥꯕꯤꯕꯅꯤ ꯑꯗꯨꯒ ꯁꯦꯟꯗꯣꯏ ꯆꯥꯕꯗꯤ ꯃꯥꯅ ꯊꯤꯡꯕꯅꯤ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕꯅ ꯃꯉꯣꯟꯗ ꯃꯥꯒꯤ ꯔꯕꯀꯤ ꯄꯥꯎꯇꯥꯛ ꯑꯁꯤ ꯌꯧꯔꯛꯂꯕꯗ ꯑꯗꯨꯗꯒꯤ ꯃꯥꯅ ꯁꯦꯟꯗꯣꯏ ꯂꯧꯕ ꯂꯦꯞꯊꯣꯛꯂꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯒꯤꯅꯤ ꯍꯧꯈꯤꯕꯗ ꯂꯧꯈꯤꯕꯗꯨ ꯑꯗꯨꯒ ꯃꯥꯒꯤ ꯋꯥꯐꯝꯗꯨ ꯑꯜꯂꯥꯍꯗ ꯂꯩꯈ꯭ꯔꯦ ꯉꯥꯛꯄꯤꯒꯦ ꯍꯥꯏꯔꯕꯁꯨ ꯗꯟꯗꯤ ꯄꯤꯒꯦ ꯍꯥꯏꯔꯕꯁꯨ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕꯅ ꯑꯃꯨꯛ ꯍꯟꯖꯤꯜꯂꯕ ꯁꯦꯟꯗꯣꯏ ꯂꯧꯕꯗ ꯃꯈꯣꯏꯗꯨ ꯃꯩꯗ ꯂꯩꯒꯗꯕꯁꯤꯡꯅꯤ ꯃꯈꯣꯏ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯃꯇꯝ ꯆꯨꯞꯄ ꯑꯗꯨꯝ ꯂꯩꯔꯒꯗꯕꯅꯤ ꯃꯨꯠꯍꯜ ꯀꯪꯍꯜꯂꯤ ꯑꯜꯂꯥꯍꯅ ꯁꯦꯟꯗꯣꯏ ꯆꯥꯕꯕꯨ ꯑꯗꯨꯒ ꯅꯣꯏꯈꯠ ꯆꯥꯎꯈꯠꯍꯜꯂꯤ ꯁꯗꯀꯥ ꯄꯤꯕꯕꯨ ꯑꯜꯂꯥꯍꯅ ꯅꯨꯡꯁꯤꯗꯦ ꯊꯥꯖꯗꯕꯁꯤꯡ ꯄꯥꯄꯤꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯇꯁꯦꯡꯅꯃꯛ ꯊꯥꯖꯕꯁꯤꯡ ꯑꯐꯕ ꯊꯕꯛꯁꯤꯡ ꯇꯧꯕꯁꯤꯡ ꯅꯃꯥꯖ ꯄꯨꯈꯠꯆꯕꯁꯤꯡ ꯑꯃꯁꯨꯡ ꯖꯀꯥꯠ ꯄꯤꯕꯁꯤꯡ ꯃꯈꯣꯏꯒꯤꯗꯃꯛ ꯂꯩꯔꯦ ꯃꯈꯣꯏꯒꯤ ꯃꯅꯥ ꯃꯈꯣꯏꯒꯤ ꯔꯕꯀꯤ ꯃꯅꯥꯛꯇ ꯑꯀꯤꯕ ꯂꯩꯔꯔꯣꯏ ꯃꯈꯣꯏꯗ ꯑꯗꯨꯒ ꯃꯈꯣꯏ ꯋꯥꯁꯨ ꯋꯥꯔꯔꯣꯏ ꯑꯣ ꯊꯥꯖꯕꯁꯤꯡ ꯀꯤꯌꯨ ꯑꯜꯂꯥꯍꯕꯨ ꯑꯗꯨꯒ ꯊꯥꯗꯣꯛꯑꯣ ꯅꯈꯣꯏꯒꯤ ꯁꯦꯟꯗꯣꯏꯒꯤ ꯂꯦꯝꯍꯧꯕ ꯁꯔꯨꯛꯇꯨ ꯅꯈꯣꯏꯅ ꯊꯥꯖꯕꯁꯤꯡ ꯑꯣꯏꯔꯕꯗꯤ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯑꯗꯨꯝꯅ ꯇꯧꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯜꯂꯥꯍ ꯑꯃꯁꯨꯡ ꯃꯥꯒꯤ ꯔꯁꯨꯜꯗꯒꯤ ꯂꯥꯜꯒꯤ ꯄꯥꯎ ꯂꯧꯔꯣ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯅꯤꯡꯉꯝꯗꯅ ꯍꯟꯖꯤꯜꯂꯛꯂꯕꯗꯤ ꯅꯈꯣꯏꯅ ꯐꯪꯖꯕ ꯌꯥꯒꯅꯤ ꯅꯈꯣꯏꯒꯤ ꯁꯦꯂꯦꯞꯇꯨꯗꯤ ꯅꯈꯣꯏꯅꯁꯨ ꯂꯥꯟꯅ ꯇꯧꯔꯨꯗꯅꯕ ꯑꯃꯁꯨꯡ ꯅꯈꯣꯏꯗꯁꯨ ꯂꯥꯟꯅ ꯇꯧꯔꯛꯇꯅꯕ ꯑꯗꯨꯕꯨ ꯃꯥꯅ ꯂꯟ ꯇꯣꯜꯂꯤꯕꯗꯨꯅ ꯈꯨꯗꯣꯡꯆꯥꯗꯕ ꯑꯣꯏꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯉꯥꯏꯕꯤꯒꯗꯕꯅꯤ ꯑꯆꯤꯟꯕꯗꯨ ꯀꯣꯝꯂꯛꯇ꯭ꯔꯤꯐꯥꯎ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯁꯗꯀꯥ ꯑꯣꯏꯅ ꯄꯤꯊꯣꯛꯄꯤꯔꯕ ꯃꯗꯨꯅꯗꯤ ꯌꯥꯝꯅ ꯐꯕꯅꯤ ꯅꯈꯣꯏꯒꯤꯗꯃꯛ ꯅꯈꯣꯏ ꯈꯪꯖꯔꯝꯂꯕꯗꯤ ꯀꯤꯌꯨ ꯅꯨꯃꯤꯠꯇꯨ ꯃꯗꯨꯗ ꯅꯈꯣꯏꯕꯨ ꯑꯃꯨꯛ ꯍꯟꯅ ꯄꯨꯔꯛꯀꯗꯕ ꯑꯜꯂꯥꯍꯗ ꯑꯗꯨꯒ ꯊꯋꯥꯏ ꯈꯨꯗꯤꯡꯃꯛꯇ ꯃꯥꯅ ꯃꯄꯨꯡ ꯐꯥꯅ ꯄꯤꯕꯤꯒꯗꯕ ꯃꯥꯅ ꯇꯧꯖꯈꯤꯕ ꯑꯗꯨꯒꯤ ꯑꯋꯥꯃꯟ ꯑꯗꯨꯒ ꯃꯈꯣꯏꯗ ꯂꯥꯟꯅ ꯇꯧꯕꯤꯔꯣꯏꯗꯕ ꯑꯣ ꯊꯥꯖꯕꯁꯤꯡ ꯅꯈꯣꯏꯅ ꯂꯥꯟꯗꯣꯟ ꯑꯃ ꯑꯀꯛꯅꯕ ꯃꯇꯝ ꯑꯃꯒꯤꯗꯃꯛ ꯂꯧꯅꯕꯗ ꯃꯗꯨ ꯏꯅꯧ ꯑꯏꯕ ꯑꯃꯕꯨ ꯃꯗꯨ ꯋꯥꯌꯦꯜ ꯆꯨꯝꯅ ꯏꯍꯜꯂꯨ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯑꯗꯨꯒ ꯑꯏꯕꯗꯨꯅ ꯃꯗꯨ ꯏꯕꯤꯌꯨ ꯍꯥꯏꯕꯗ ꯌꯥꯗꯕ ꯇꯧꯔꯣꯏꯗꯕꯅꯤ ꯑꯜꯂꯥꯍꯅ ꯃꯥꯕꯨ ꯏꯕ ꯍꯩꯍꯟꯈꯤꯕꯅꯤ ꯑꯗꯨꯅ ꯃꯥꯅ ꯏꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯂꯟꯗꯣꯟ ꯂꯧꯁꯤꯜꯂꯤꯕꯗꯨꯅ ꯏꯒꯗꯕ ꯋꯥꯍꯩꯁꯤꯡꯗꯨ ꯍꯥꯏꯍꯜꯂꯨ ꯃꯥꯅ ꯃꯥꯒꯤ ꯔꯕ ꯑꯜꯂꯥꯍꯕꯨ ꯀꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯃꯥꯅ ꯀꯛꯊꯔꯣꯏꯗꯕꯅꯤ ꯃꯗꯨꯗꯒꯤ ꯌꯥꯅꯈꯤꯕꯗꯨꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯕ ꯑꯗꯨꯕꯨ ꯂꯟꯗꯣꯟ ꯂꯧꯁꯤꯜꯂꯤꯕ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯋꯥꯠꯂꯕ ꯃꯄꯥꯡꯒꯜ ꯁꯣꯜꯂꯕ ꯅꯠꯇ꯭ꯔꯒ ꯋꯥꯔꯣꯜꯗꯨ ꯃꯁꯥꯅ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯥꯏꯍꯜꯂꯨ ꯋꯥꯔꯣꯜꯗꯨ ꯃꯥꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯤꯕꯗꯨꯕꯨ ꯑꯆꯨꯝꯕ ꯋꯥꯌꯦꯜꯒ ꯂꯣꯏꯅꯅ ꯑꯗꯨꯒ ꯃꯗꯨꯒꯤ ꯁꯥꯈꯤ ꯑꯣꯏꯍꯜꯂꯨ ꯁꯥꯈꯤ ꯑꯅꯤꯅ ꯅꯈꯣꯏꯒꯤ ꯅꯤꯄꯥꯁꯤꯡꯗꯒꯤ ꯑꯗꯨꯒ ꯅꯤꯄꯥ ꯑꯅꯤ ꯐꯪꯗ꯭ꯔꯕꯗꯤ ꯅꯤꯄꯥ ꯑꯃ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯅꯤꯕꯨ ꯑꯣꯏꯍꯜꯂꯨ ꯅꯈꯣꯏꯅ ꯁꯥꯈꯤꯁꯤꯡ ꯑꯣꯏꯍꯟꯕ ꯌꯥꯕꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯃꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯅ ꯂꯥꯜꯂꯛꯄꯗ ꯑꯇꯣꯞꯄꯗꯨꯅ ꯃꯥꯕꯨ ꯅꯤꯡꯁꯤꯡꯍꯟꯅꯕ ꯑꯗꯨꯒ ꯁꯥꯈꯤꯁꯤꯡꯗꯨꯅ ꯌꯥꯗꯕ ꯇꯧꯔꯣꯏꯗꯕꯅꯤ ꯃꯈꯣꯏꯕꯨ ꯁꯥꯈꯤ ꯑꯣꯏꯅꯕ ꯀꯧꯔꯛꯄꯗ ꯑꯗꯨꯒ ꯇꯟꯕ ꯇꯧꯔꯣꯏꯗꯕꯅꯤ ꯅꯈꯣꯏꯅ ꯃꯗꯨꯕꯨ ꯏꯅꯕꯗ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯅꯠꯇ꯭ꯔꯒ ꯑꯆꯧꯕ ꯑꯣꯏꯔꯕꯁꯨ ꯃꯗꯨꯒꯤ ꯑꯀꯛꯅꯕ ꯃꯇꯝ ꯑꯗꯨꯒꯤꯗꯃꯛ ꯃꯗꯨꯅ ꯍꯦꯟꯅ ꯆꯨꯝꯕꯅꯤ ꯑꯜꯂꯥꯍꯒꯤ ꯃꯐꯝꯗ ꯍꯦꯟꯅ ꯀꯟꯕꯅꯤ ꯁꯥꯈꯤ ꯄ꯭ꯔꯃꯥꯟ ꯑꯣꯏꯕꯗ ꯑꯃꯗꯤ ꯍꯦꯟꯅ ꯅꯛꯁꯤꯟꯕꯅꯤ ꯅꯈꯣꯏꯅ ꯆꯤꯡꯅꯗꯕꯗ ꯃꯗꯨꯅ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯈꯨꯗꯛꯇ ꯂꯣꯏꯁꯤꯟꯅꯕ ꯀꯔꯕꯥꯔ ꯅꯠꯇꯕꯗ ꯃꯗꯨꯗꯗꯤ ꯅꯈꯣꯏꯗ
ꯗꯣꯁ ꯅꯠꯇꯦ ꯅꯈꯣꯏꯅ ꯃꯗꯨꯕꯨ ꯏꯅꯗꯕꯗ ꯑꯗꯨꯕꯨ ꯁꯥꯈꯤꯁꯤꯡ ꯊꯝꯃꯨ ꯅꯈꯣꯏꯅ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯀꯔꯥꯔ ꯑꯃ ꯇꯧꯅꯔꯕꯗꯤ ꯑꯏꯕ ꯑꯃꯕꯨ ꯅꯠꯇ꯭ꯔꯒ ꯁꯥꯈꯤ ꯑꯃꯕꯨ ꯁꯣꯛꯍꯜꯂꯣꯏꯗꯕꯅꯤ ꯅꯈꯣꯏꯅ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯃꯗꯨ ꯅꯈꯣꯏꯒꯤ ꯂꯝꯍꯦꯟꯕ ꯂꯤꯆꯠꯅꯤ ꯑꯜꯂꯥꯍꯕꯨ ꯀꯤꯌꯨ ꯇꯝꯕꯤꯕꯅꯤ ꯑꯜꯂꯥꯍꯅ ꯅꯈꯣꯏꯕꯨ ꯑꯜꯂꯥꯍꯗꯤ ꯄꯣꯠ ꯈꯨꯗꯤꯡꯃꯛꯄꯨ ꯈꯪꯕꯅꯤ